Nang am tanam biro ne. Ada thaga da bamel. Aine na wai chana Ra ya dum number. Ye ho tari ada ko na. Kai yaram jadi. No, le toca pasan đi review ya da ba ai nong xin cái tiếng ngầu rồi yang khi mga cái nó sẽ xem với mình đi làm cùng cái ta nghe vậy mới offer đâu vậy tôi tiêu đi om này Sa tu tu yang gitu. Anh sẽ đi om Bây giờ là thế nào? Chả sao rồi mà Hẳn là gì nói là đúng lâu lạc cho ra ngoài đâu rồi. Có nhiều nào. Ở đây number kể cả gì không này á. Ai OTG hai gì mà được không? 25. Yeah, yeah. Thank you. Smile pot sumber electronic item này rồi. Cái của cái smile unbox to với mỗi delivery công cụ lại đó, nhưng mà mang cái đúng to hộp à, nó phải đi pay vậy có. Mỗi này đi mỗi ao được xe nó đúng hay vậy vậy. ꯑꯗꯨꯒꯁꯨ ꯃꯣꯏ ꯌꯥꯎꯔꯤꯉꯩꯗ ꯇꯧꯍꯧꯔꯒꯗꯤꯀꯣ ꯑꯗꯨ ꯃꯣꯏꯅꯁꯨ ꯄ꯭ꯔꯨꯞ ꯑꯣꯏꯔꯦꯗꯅꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯁꯣꯏꯕꯒꯤ ꯆꯥꯟꯁꯁꯨ ꯂꯩꯇꯅꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯒꯤꯁꯨ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯁꯤ ꯍꯥꯡꯇꯣꯛꯑꯦ ꯂꯣꯏ ꯌꯥꯔꯝꯃꯦ ꯃꯁꯥꯒꯤ ꯕꯦꯇ꯭ꯔꯤ ꯈꯔ ꯌꯥꯎꯔꯝꯗꯕꯩ ꯕꯦꯇ꯭ꯔꯤ ꯆꯥꯔꯖ ꯇꯧꯔꯦ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯗ꯭ꯔꯦ ꯇꯧ ꯌꯥꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯄꯣꯠ ꯆꯩ ꯁꯨꯃꯥꯏꯅ ꯑꯣꯟꯂꯥꯏꯟ ꯂꯩꯔꯒꯗꯤꯀꯣ ꯃꯣꯏ ꯃꯃꯥꯡꯗ ꯂꯣꯏꯅꯃꯛ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯍꯧꯕ ꯑꯗꯨꯒ ꯀꯥꯏꯔꯝꯃꯦ ꯈꯣꯠꯂꯝꯃꯦ ꯍꯥꯏꯔꯁꯨ ꯃꯣꯏꯅꯗꯤ ꯄꯨꯈꯤꯔꯣꯏꯕꯀꯣ ꯑꯗꯨꯕꯨ ꯃꯣꯏ ꯃꯃꯥꯡꯗ ꯇꯧꯕꯅꯤꯅ ꯀꯥꯏꯔꯝꯃꯦ ꯍꯥꯏꯕꯗꯣ ꯃꯣꯏꯅ ꯋꯤꯠꯅꯦꯁ ꯑꯣꯏꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯨꯁꯨ ꯅꯝꯃꯝꯃꯤ ꯀꯥꯏꯔꯝꯃꯦ ꯍꯥꯏꯕꯗꯨꯒꯤ ꯄ꯭ꯔꯨꯐꯇꯣ ꯂꯩꯌꯦꯗꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯑꯣꯏꯔꯝꯃꯅꯤ ꯊꯝꯅꯦꯜꯗ ꯉꯁꯥꯏꯒꯤ ꯃꯃꯜꯁꯦ ꯌꯥꯝ ꯍꯣꯡꯅ ꯀꯃꯥꯏꯅ ꯐꯪꯉꯤꯅꯣ ꯍꯥꯏꯀꯥꯟꯗ ꯁꯦꯜ ꯇꯧꯔꯤꯉꯩꯗ ꯂꯩꯍꯧꯕꯅꯦꯕ ꯍꯧꯖꯤꯛ ꯃꯃꯜꯁꯦ 23% ꯑꯣꯐ ꯑꯣꯏꯔꯒꯀꯣ 57,990 ꯄꯤꯔꯤꯕ ꯑꯦꯃꯥꯖꯣꯟꯗ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜ MRP ꯁꯤꯅ 74,990 ꯄꯤꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯍꯧꯕ ꯀꯥꯟꯗ 54,990ꯗ ꯂꯩꯍꯧꯕꯅꯦꯕ ꯁꯦꯜ ꯇꯧꯔꯤꯉꯩꯗ ꯂꯩꯍꯧꯕꯅꯤ
ꯑꯗꯨꯒ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯁꯦ 10th generation Intel Core i5 ꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯁ꯭ꯀ꯭ꯔꯤꯟꯒꯤ ꯁꯥꯏꯖꯁꯦ 15.6 inch ꯄꯥꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯃꯥꯒꯤ preloaded Windows 11 ꯌꯥꯎꯔꯦ ꯑꯗꯨꯒ lifetime ꯑꯣꯏꯕꯀꯣ lifetime validity ꯑꯣꯏꯕ ꯑꯗꯨꯗꯒꯤ ꯃꯥꯏ memoryꯁꯦ 8GB RAM ꯑꯗꯨꯒ ꯀꯩꯅꯣꯁꯤꯅ ꯀꯩꯕ 512GB ꯀꯣ SSD ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯦ ꯁꯤ ꯑꯅꯤꯃꯛ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯌꯥꯏ ꯔꯥꯝꯅ 32GB ꯐꯥꯎ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯌꯥꯏ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯩꯅ ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯑꯇꯣꯞꯄ ꯍꯥꯞꯀꯦ ꯍꯥꯏꯔꯒꯁꯨ ꯃꯥꯏ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯅꯕꯒꯤ ꯁ꯭ꯂꯣꯠ ꯌꯥꯎꯖꯔꯛꯑꯦꯀꯣ ꯑꯗꯩ ꯒ꯭ꯔꯥꯐꯤꯛꯁꯁꯤꯗꯅ ꯗꯦꯗꯤꯀꯦꯇꯦꯠ ꯑꯣꯏꯕ NVIDIA GeForce GTX 1650 4GB ꯂꯦꯞꯇꯣꯞꯁꯤꯒꯤ ꯋꯦꯠꯁꯤꯅ 2.3 kg ꯑꯣꯏ ꯑꯗꯨ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯕꯦꯇ꯭ꯔꯤꯁꯦ 3 cell lithium polymer ꯕꯦꯇ꯭ꯔꯤꯅꯤ ꯁꯤꯗꯩꯁꯤ ꯌꯥꯏ ꯑꯗꯣ ꯋꯦꯕ ꯀꯦꯝꯁꯦ ꯐꯨꯜ HD ꯑꯣꯏ 720p ꯁꯞꯄꯣꯔꯠ ꯇꯧꯋꯦꯀꯣ ꯃꯥꯏ ꯋꯦꯕ ꯀꯦꯝꯁꯦ ꯃꯁꯤꯅꯤ ꯑꯗꯒꯤꯗꯤ ꯕ꯭ꯂꯨꯇꯨꯠ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯃꯆꯥ ꯃꯌꯥꯝꯗꯨꯗꯤ ꯂꯣꯏ ꯃꯁꯥ ꯌꯥꯎꯖꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣ ꯀꯤꯕꯣꯔꯗꯁꯨ ꯉꯁꯥꯏꯒꯤ ꯂꯥꯏꯠꯀ ꯌꯥꯎꯋꯤ ꯃꯈꯟ ꯌꯥꯎꯕꯤꯗꯣ ꯑꯗꯨꯒꯨꯝꯕ ꯃꯈꯜꯗꯨꯅꯤ ꯍꯧꯖꯤꯛ ꯄꯥꯊꯣꯛꯏꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯃꯥꯖꯣꯟꯒꯤꯗ ꯌꯥꯎꯕꯀꯣ ꯃꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯂꯣꯏ ꯌꯥꯎ ꯂꯩꯔꯦ ꯃꯌꯥꯝꯁꯨ ꯆꯦꯛ ꯇꯧꯒꯦꯁꯨ ꯑꯗꯨꯝ ꯆꯦꯛ ꯇꯧꯕꯤꯕ ꯌꯥꯔꯦ ꯕꯥꯏ ꯕꯥꯏ ꯃꯄꯨꯅ ꯄꯨꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯥꯏ ꯕꯥꯏ